Manipuri Wari Pampi Channel na tabiriba pumnamakpu amuh hana taramna oksari ngasiso mayamgi ngaihak pothananabagi damak anauba horror story amakak puduna laksari. Horror story asigi maming nupi onthok piraba nupa. Horror story asigi writer na Laisram Arun. Haujik taminarasi mayamgi ngaihak pothananabagi damak puduna laksari ba anauba horror story nupi onthoklaba nupa. Chhattisgarh gi Dantewada district ki manungda laiba khungang amagi warini. Khungang adugi sarpanch ki machanupa Mahendra se okak thina mangau thiba pakhang masani. Khungang adugi inkhalak leba masak matau kharabu fajaibu hainarabadi adugumba laisabi masado Mahendrana lemna khak tharoi mamitagi mapi tahandanadi lemna khak tokte. Mahendra gi mapa sarpanch Manohar Lal di miyamna nungsiba miyamna yaba adugumba misakni. Adubo masanupa Mahendra gi lisat asina mapagi mingsat kaya thihalle. Mama mapa anina masanupa gi damak matam chuppada mimang thokna ngang adugi praja singgi mafamda lale haijribase masing thibabu ngamdrabani. Sarpanch Manohar Lalgi masanupa Mahendra bu kulladugi nupa makhaina hongna haina bangamdrabasu lona hawangi hui labani haina sainari. Mahendrana makoigi thongalda thamleba uha aduda ising sokpa lakpi laisabi masa inkhalaklibi kayagi mateng pangsinduna hek langnagani mahakki pothafam oigani. Mobile number namduna lahogani aduga jutmen chadaba photo video kaya thajingani. Khungang adugi nupi singna Mahendra se Kali Yukta Krishna na sayolaba darsha avatar tawirabani haina sibon su ngangnari. Mahendra gi matawasida ningol pokpi mama mapa kayadi masa oibisingna laisamathot karakpa uraga haraubagi mahutta henna mipaijai. Mahendra udananaba atopa mai mata singi yumda thaidokuna thambasu kongaini. Sumna khakki mahakna mingonda haijagani nonjagani mahakki thot nauraba acting kayada pangthakhiba khuladugi laisabi kaya ngasisu mitki piga loinana yum panba khangloidra haibagi wakhalda tumina laikhibasu kongaini. Mahendrana makutta mobile ani pairaga sim mari haptuna masak matau fajarabi nupi kayada saklon on duna lila kaya sanari Mahendra ngasisu. Khungang aduda laibi laik laisu gi mangal khara phanglabi mabung mopwa khutkan panganba imung amadagi haurakpi Susma Mahendra gi langda thukre. Mahendra gi salu phalu tausinaba acting da pangtharurabi magi langda thururabi lahi pena supi khrabi Susmana ngasidi Mahendra gi mafamda akan mawafam kaya amlakli. Mahakna yum madugi mawoina pusindrabadi mahak suicide tawduna sigani haiba fawba akan mawafam thamki. Mahendra gi tausinaba tatpat kapsinaba malhanba acting kayado Susma da sangu yadre. Mahendra upai laitre makukta makut haple. Susmana Mahendra da thaba matam anirak ahumlak soiraklaba adudadi. Susmana mahakna Mahendra gi mapa Manohar Lal da sithi ama irakhi. Nahakna nungsijana thamjariba nasanupa adugi hatraba lamsat aduna nahakki mingsat pusu mayeng tahalle. Nahakna nasanupabu warak pangamdana hui angaubagum hadoktuna thamlabanina kullasigi inkhalakliba masak matau fajarabi laisabi masa kayagi punsibu mittagi piroinahanbagi damak aihakna mahakki mafamda para ama tambiragani. Aihak ngasimak yum thadoktuna Maoist yaunanabagi damak satlabani. Aihakna thangliba khongthang ase nahakki nasanupagi mafamda
ꯑꯆꯧꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯗꯣ ꯄꯥꯔꯨꯕꯗ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯃꯅꯣꯍꯔ ꯂꯥꯜꯗꯣ ꯑꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯦꯟꯗ꯭ꯔꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯃꯤꯔꯥꯡꯗ ꯊꯨꯔꯕ ꯇꯤꯟꯒꯨꯝꯂꯕꯤ ꯀꯌꯥ ꯑꯃꯒ ꯂꯍꯤ ꯊꯤꯕ ꯂꯦꯞꯄ ꯂꯩꯇꯦ꯫ ꯅꯣꯡꯃ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯃꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯃꯥꯋꯤꯁꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯈꯤ꯫ ꯁꯔꯄꯟꯆ ꯃꯅꯣꯍꯔ ꯂꯥꯜꯗ ꯃꯆꯥꯅꯨꯄꯥ ꯃꯍꯦꯟꯗ꯭ꯔꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯤꯡꯂꯕꯗꯤ ꯃꯀꯨꯝ ꯃꯊꯥ ꯂꯦꯞꯈ꯭ꯔꯕꯤ ꯁꯨꯁꯃꯥꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯝꯈꯤ꯫ ꯃꯤꯄꯥꯏꯖꯔꯕꯤ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯃꯄꯥꯒ ꯇꯥꯟꯅꯗꯨꯅ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯅꯦꯇꯣꯟ ꯁꯨꯀꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯟꯈꯤꯕꯤ꯫ ꯃꯅꯦꯇꯣꯟ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯥꯅ ꯃꯍꯦꯟꯗ꯭ꯔꯕꯨ ꯃꯅꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯅꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇꯁꯨ ꯉꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯍꯦꯟꯗ꯭ꯔꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠ ꯑꯗꯣ ꯇꯣꯛꯄ ꯂꯩꯇꯦ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯈꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯒꯦꯝ ꯁꯥꯟꯅꯕ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯅ ꯂꯩ꯫ ꯃꯅꯦꯇꯣꯟꯒꯤ ꯃꯇꯦꯡ ꯈꯔꯗꯪꯁꯨ ꯄꯥꯡꯁꯤꯟꯕꯒꯤ ꯋꯥ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯦꯇꯣꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯅꯦꯇꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯥꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯂꯪꯁꯀꯤ ꯑꯅꯥꯕ ꯑꯃ ꯂꯩꯔꯛꯄꯒ ꯃꯆꯥꯅꯨꯄꯥ ꯃꯍꯦꯟꯗ꯭ꯔꯒꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯋꯥꯟꯊꯔꯛꯈꯤ꯫ ꯁꯨꯀꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯃꯤꯡ ꯆꯠꯂꯕ ꯁꯥꯏꯔꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯦꯟꯗ꯭ꯔꯁꯨ ꯃꯄꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗꯇ ꯂꯩꯅꯅꯕ ꯈꯪꯍꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯁꯨ ꯃꯍꯦꯟꯗ꯭ꯔ ꯑꯗꯣ ꯃꯄꯥꯒꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥꯗꯤ ꯅꯤꯡꯊꯤ ꯇꯧꯗ꯭ꯔꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯒꯦꯝ ꯁꯥꯟꯅꯕꯒ ꯇꯦꯂꯤꯐꯣꯟꯗ ꯅꯨꯄꯤꯁꯤꯡꯒ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯅꯥꯕ ꯁꯦꯕꯥ ꯂꯥꯛꯂꯤꯕ꯭ꯔꯥ, ꯇꯦꯂꯤꯐꯣꯟꯗ ꯅꯨꯄꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯟꯗ꯭ꯔꯅ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯁꯥ ꯅꯥꯟꯅ ꯀꯦꯔꯗꯨꯅ ꯗꯣꯛꯇꯔ ꯅꯔꯁ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯣꯏꯁꯥ ꯀꯦꯗꯥ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯥꯕ ꯁꯦꯕꯥꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀ ꯕꯦꯠ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯇꯧꯕꯗꯣ ꯎꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ, ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯅꯨꯄꯤꯁꯤꯡꯒ ꯃꯊꯪ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯖꯨꯖꯥ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀ ꯕꯦꯠ ꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯅꯄꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯐꯣꯟꯗ ꯖꯨꯖꯥ ꯇꯧꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯃꯇꯧ ꯑꯗꯨꯗ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯃꯅꯣꯍꯔ ꯂꯥꯜꯗꯣ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ "ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯑꯅꯥꯕꯒ ꯑꯃꯠꯇ ꯁꯦꯕꯥ ꯇꯧꯕꯤꯔꯅꯨ, ꯅꯪꯗ ꯆꯠꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯦꯟꯗ꯭ꯔ ꯑꯗꯣ ꯅꯣꯛꯂꯗꯨꯅ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗꯀ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯑꯣꯔꯊꯣ ꯋꯥꯔꯗ ꯑꯗꯣꯝꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯃꯇꯣꯝꯇ ꯅꯣꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯣꯔꯊꯣ ꯋꯥꯔꯗ ꯑꯗꯣꯝꯗꯁꯨ ꯃꯤ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯀꯥ ꯃꯌꯥꯝ ꯑꯃ ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯔꯗꯨꯅ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯆꯪꯅꯗꯕ ꯃꯩꯗꯤ ꯉꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯏ꯫ ꯋꯥꯔꯤ ꯁꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯇꯥꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯍꯦꯟꯗ꯭ꯔꯅ ꯋꯥꯔꯤ ꯁꯥꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯁꯣꯗꯣ
makut oina singladuna wari adum sanarami wari sana so do adum singbada sogi masaya do masana daklauna tarakki so do manungda lok taudre Mahendra na nungaina wari saba yaba makai saraba matungda telefon thamnare matamator thengle haiduna Mahendra su telefon thamlaga satke haina tawbada lok tawdraba sodo angning ning singlakhi Mahendra na thongado kona tapna hangdoklaga kaduda yenglami manungdo mai pumam mambadagi mahakki mobile gi torsado kaptun yenglami manungda amanba hamung amat hari aduga tebal lama godres sama isai saina sengdok pidraba matai sudaina na lairibado mahagna urami kahangba kado ubada Mahendra na as mafam asida Dr. Nupi amatangi seba phangjarabadi ngai khragani da khanduna nokla duna mahak mapagi manaklomda muk laklamni mathang numitki namidangni Mahendra mausagom telefonda wari sikhanari thangnaba mina saurakadra khanduna ngarangi mina kaya sangnadraba ahangba kamayama malairiba nakal adomda laklami mahagna wari saraduna nokla duna hek lakpamaktada doctor gi phizon selabi nupi ama mahagna ngarang yenglamba ka adomda sangkhibado mahagna uhauki Mahendra na wari saraduna tapna nupi aduna sangkhiba maikai adomda tapna laklami doctor gi phizon selabi nupi aduna Mahendra da khut khattuna mahakki manakta lakranaba ingit tawramlaga ngarangi Mahendra na yenglamba thong hanglamba ka adomda sangkhirami Mahendra do mahakka telephone wari sanarambi karagumbi aduda emergency ama lakle ai amuk tawrakke hairamlaga phone thamki aduga doctor nupi aduna sangkhiba maikai adoda tapna Mahendra do changlaklammi ka do thong hangdokuna leirami Mahendra na yamna tapna ka dugi manungda sangsalaklammi maidi thande Mahendra na ka dugi manungda hek sanglakpaga masana thongado gamlauna thingjinjakre Mahendra na doctor aina tapna kaurakpamaktada ka do pungan nga lakhi ka dugi ngarang ukhiba saktamado pumon onaramle hamung phanungna kaya da fazana thariba hiron chaplon mafam sana nana mi leinaba ka abagum loisilami nana thariba hamung adugi mathakta masak matau fazarabi doctor ado hamduna noklaga Mahendra da yengduna leiramli Mahendra doctor adugi masakado ubada ngau khre doctor nupi ado tapna hamung mathakta tumthakre Mahendra doctor nupi aduna ingit amatang pirakpa khawrang na ngairi tanjatuda doctor nupi aduna sister haina kaurakpamaktada hek thangnaba kadagi masak matau fazarabi nurse nupi anikhak makutta syringe hidak langthak operation tawada sangadaba khujukhulai kayama yawba box pairaduna thoraklami nurse nigi sakado urubada Mahendra amuke hena pangthakre nurse nupi ani aduna Mahendra gi firol tapna lauthoklammi Mahendra su wakhal amada tarang amada tawraduna makoina tawriba khudingmak ado yarami doctor nupi aduna hamungdagi haugalaktura Mahendra gi manakta sangsalaklammi aduga mahakki mamangda chiyarama aduna phamlammi aduga hairaklammi Mahendra nahak wari ase takho wari ase nang soiduna interesting oini khalli nahakumna nupi angangda ngaujaba igi izzatku karisu laitana khanba mapana minister oire haibagi ngakchau phekduna namduna doctor tamlakhiba doctor gi asaubu phampairakhiba hospital asimaktada mahakna nupi oibigi ikai khumnaba manghan biduna hatokpi khraba nungsi haitraba adugumba doctor adugi kadani aikoina ngasi lairibase wari ado hairakpada Mahendra masado karkra
pakat po phauraklammi. Aisu yamna wana angang oiringaidaги ima baba anina migi minai oiduna wana honazaraga sanupi aibu doctor tamhanbirakhibani. Adubu ima baba anigi manglalna do mangphawna hanba ngamdana ikai khangdraba doctor asina aibu mahaki quarter asimakki manungda ikai khumnaba kayarak manghan bikhi. Asida sunatana thawai fawba manghan khi aida natana aiga laiminaba nurse sister ani asisu mahakna manghalaba matungda hatok pikhiba ningamdana sikraba thawai ngaktani. Wari ado hek taba magdada Mahendra masada fauramba apam nungsigi wakhal pumnamak soai mangthirami masam chap chap yungaklami puk khaugatuna satkhige tawba magdada naras nupi aduna hidakama kapsilaklami khaudana Mahendra wanthakirami. Mahendrana gyan tarakmo damda mahaki makhut ani adusu ulamle masada fi amatasu thongde aduga masil adusu plasterna kanna napsinduna wangang ba amata ngamlamde aduga ngaihakki mamangda ukhiba masak fajakraba doctor nupi nurse nupi ani ado hek yengbada akibagi masak phanglaba mamangda amuktasu ukhidriba bhut amagi saktamda mahakpu phaduna thamlami. Mahendrana mahakki thawaibu kanbinanaba mahakki langjakhiba maral pumnamak kokpinanaba haijanningbado masinado plasterna kanna fajinduna thabinkhibana wa amatasu ngangma ngamdana I a tawduna laire. Mathamaduda tamthirabi bhut doctor aduna Mahendragi private part ado operation tawthoklammi. Nurse nupi ani aduna darkar oiba hidak langthak kuju khulai amamam to oina bhut doctor aduda isilaklammi. Pumnamak adugi saina kholado yamna wana Mahendra khanglammi. Mahaku kanbinanaba hanna haijaningkhi adubu sinado menthinduna thamkhibana karimata lengam sangamdana upai leitana saina kholado khangdi. Doctor bhut nupi aduna nupibu ikai khumnadaba nupigi izatpu nangna temsingnakhiba nupi oibi kayagi ikai khumnababu nahangna karisu leitana khankheba kayado tugi sairak ama oina nangna sidagidi nupi olagadavani. Mase haina doctor nupi aduna Mahendragi private part ado surgery tawduna nupi onthokre. Mahendra hingna operation tawbagi saina kholaduna naman khibana mahak ngahaktang gyan manglure. Mahakna gyan tarakpa mikupta ka aduda kanasu leiramdre. Masado ipa pakhatna sukatpaga loinana mapi marol khara loisilaga mahak ka adudagi senthorakhi. Kapna senthorakkuna tawramliba khudingmak ase mangoiramlabadi haganida haina khanduna hospital gi washroom tana selaklammi. Washroom da changlaga yenglubadadi mahakki private part ado nupi olamle. Mahak kanna lauraduna kablaklammi. Aduga mahakna tawkhiba aranba nupi oibigi jatpu laikha tana manghankhiba kayagi mamittagi takhiba pising adugi dandini khanna mahak punsi chuppa yum amuk hanna pandana mahakki wari ase kanadasu lithoktana aronba oina thamlaga mapagi mahut mahakna amuk sinduna khuladugi sarpanch oina khungang adugi saukat thaurang yaipa thaurang kayagidamak mahakna kanna honaduna mapunsi chuppa miyamgidamak maru oina nupi oibi kayagidamak izat ngak senanabagi laukhalakpa yaipa thaurang kayada mangchil thaduna mahak mapunsi chuppa yum amuk pandana lenkhi.